Manipur ki tungi laibak asi tambang ngamdaba phibam amada leire ngasidagi chahi taramanga kungi matungda aikhogi furup asi karamba maigai de chatkani haiba tambang ngamde haina Chief Minister N Biren na fomdokre Bangladesh macha ma yauna illegal immigrants singda Aadhaar card saraga pirambada chenaba nupa ama ngasi Lilong police station ki team amana pagat khre Kumjalising ni kunma thoi de pangthoki ba graduate teacher lawbagi result haidokta Manipur Lainga ke education S department na nauna oja launa ba poram yat patok piu haina all Manipur graduate teachers appearing candidate 2020-21 gi maige digi fongdoragli Maruti company na tham the gari chahum yoli Mahindra Tata atai company mayam lady basiga punsilagadi masing yam na yolamgani chakhot pahaibasi afaba lambi leibaga mari yam na lainei haina works minister Govindas Kondozam na fongdokri Sangsak Battalion Assam Rifles na illegal oiba mong de purak pasil oina lupa lakh tarog lising humpuripan kakona na miyoy ama Okrul district ke Mongkot Chepu village tagi fangat khre Manipur da ok macha lawda awaba phibam thengnabadu hojikti artificial oina ok macha lawbu yarebanina awaba poklagani haina lamsang kendra gi MLA Sorok Khaibam Rajen hairi Amadi mathang thada pangthokadoriba sangai festival esingni kunithoi gi damak Churachandpur district ta sengot sagatpagi thabak leptuna paikhatli Singhat kendra gi MLA Chindung Thangna Behyang village ta chapni exit khai IS News meeting ta video pum namak po ahan magtada Monica Mayengbam taram na okchari COVID-19 dagi ngak thokna ba khud toina hambiu hand sanitizer sizinabiu mask upiu fit taru ki distance thambiu yarima makai vaccine dose na kapthok piu chection ba haibesin apom namak yaifabani hojik pau sandok na pisare mitai na machet taduna Sontakhiba madam da Manipur gi apunbagi saktam machet kaigane haina Chief Minister N Biren na fongdokre wafamase umang laikan ba punmulub ukal na Sindhuna City Convention da pangthok patarani thoi raksuba mera mifam gi thoramda N Biren na fongdokhibani mahak na hai Manipur gi tungi laibak asi tambak ngamdaba phibam amada leire ngasidagi chahi 35 kun gi matungda aikoi gi furupasi karam maigai de chatkani haiba tambang ngamde masi aikoi na kupna khangjin mathau tai lamda masi mapu panba ama ohansi khena ba khuding Thatokna amatta oina hingminna ba honase ngasigi mifamasi umang lai harau bagi neina ba khak ohen gumse mitai phurup ki tungi liklam gi matangda aikhoina kupna neina ba mathau tai maitai marakta khena ba thambi kanu umang lai harau bagi matangda akhang ahai singa tanadana lai harau bada chatna gadaba sing adu chapchana lepthokse amai bi singna Chief Minister gi artist sing gi tengbang scheme gi khudong chaba lobiduna thagi pension phangna ba honabiu chingtam amatta oiba sana laibak amo ohenlase haki taramodu da Rajya Sabha MP Ningthau Sana Jaubalai Semba CAF NPD Minister L Susindro Maitei RN Culture ki Commissioner M Joy amadi Lai Loop ki Chairman Professor N Kangzia amadi Manipur gi wangmadagi lakpu umanglai gi maruaiba mihut kiya na saruk yaki lengak na kaubru amadi thangjing gi laifam den bu sacred side ama oina laukthok ki ba adubo thagat perform dokladuna ukal gi maige gi Chief Minister N Birenda trophy ama khutsin aduna ikai khumna bas utki Matam ki khala iba leader so madu mahu sum thok jo khoi thongni ekhoina session pi bada ekhoina hai bada si yai pami pande madu ki platform do ekhoina hang da dogo da di mapu pan ba leba ko hen si khoi ma thok ko tongning ba tawba ikai marak da di ai di mai dei ni hai bi kai Namthak tauba illegal immigrants singda Aadhaar card saraga pirambada chenaba nupa amanga Lilong police station ki team amana fagat khre fagalaba miyo esina chalairam liba Aadhaar center amasu thingzalagani haina state ILP monitoring cell gi in charge to oiriba DIG range to urungam ningsen na fangdorakli para miyo adudi mayang Imphal police station gi manung chanba konuma hiang khongdagi Hafiz Salatu chahi kundaru apokpa MD Sirajuddin kawi mahak hauji Lilong bazar leiraga MS Marcy Travel Agency ko ba Aadhaar processing center
Center ama hangduna leibani mahaki Aadhaar Station ID na 73030 ni hairi ngasi Lilong Police Station da paumi singa unabada State ILP Monitoring Cell gi in charge to oiriba DIG Range to Warngam ningsen na makhata na haikibada tha sigitang taramapanda Lilong Police na fagat khiba Bangladesh ki Chapai Nawabganj District ki Sivganj Police Station ki manung chanba Piali Maridagi Muhammad Ramjan Ali Jahi Kuntramanga apokpa MD Jalaluddin hariba miyoi asideksu Hafiz Salatuna Aadhaar card saduna piramkhi Ahum Suba IRB Complex ke NCO Barrack Tap Laiba Foreigner Transit Center Detention Center da Haujik Thamliba Illegal Immigrant Bangladeshi Sina Pairam Liba Aadhaar number 952415192967 Matau Karam na Pirambano Haina Thizinma Matamda Lilong Bazar gi Aadhaar Processing Center Sida Aadhaar ama Semna Bahairuba Matamda Valid Aadhaar ama Purakliba Aadhaar dugi Machanupani Hairega Sembiragi Harakpatagi MD Morgan Gauba amagi Machanupani Haina Semkibani Hari ngasi Lilong Police na Aadhaar sarambagi faraba Hafiz Salatuna illegal immigrant Bangladeshi amada Aadhaar card saduna piba matamda document amata check tawkide verification su tawdana Aadhaar card saraga piramba maramna Lilong Bazar laidiba MS Marcy Travel Agency hariba Aadhaar Processing Center Aadhaar Station ID na 73030 thingzilagani amadi mahaki Aadhaar Processing Center asigi license su kaknanaba marilinaba singda hairagani hairaduna laingak asina thazaba thamlaga thabak tawhaliba Aadhaar Processing Center amadi agency sing na maru oiba document sing piba matamda illegal oiba thabak sing tawbigano fazana verification tawraga maru oiba card sing sembiu haiki Agency Aadhaar Station number ID 73030 se seal tawrani maduro concerned authority to approach tawraga magi Aadhaar Processing Center shi license kat tawbiro haibashi hai tawgani government na thajaba thamraga outsource tawba thabak khra laye asigumba Aadhaar Processing Center gumba private agency da trust lairaga outsource tawbani madu masigumba document pi ribashi it's a very important document masigumba document pi ba matam shi da asigumba illegal thabak shi tawganu Haibashi appeal tawninge Kumjale singini kunmathogi August taramari da pangthokeba graduate teacher lawbagi result haidokdana Manipur lenga ke education S department na nauna ozalo number recruitment pangthokani hariba silepyu haina all Manipur graduate teachers appearing candidate listing ani kunmathogi maigei de fongdorakli chekondalaiba youth club tenga si pangthokeba pawgmi phamamada all Manipur graduate teachers appearing candidate listing ani kunmathogi member yumnam premanandana haikibada haukiba kumjale singini kunmathogi August taramari da pangthokeba graduate lawbagi result asi Manipur lengak amasong mari leinaba loisang na atuba matamda haidokpiyo haina lengak ki pukning jingsilakli premanandana makhatardana iramasiga mari leinana ngasi all Manipur graduate teachers appearing candidates lisingani kunmathoi gi mifam ama pangthokre mifam atuna lengak amasong mari leinaba loisang da memorandum ama pishinaba su lemnaki Agas ki tang taramida implement okiba Sergi, hari baru berasing itu bu, atau rumah tangga, atau view, haina, bagi palibu sekarang nak kaya apa nak. Jadi, sebenarnya kita ada, lalu haina juga proses itu bu. Jadi, sergi lalu kita implement itu bu, hari itu makai, kalau seperti hari baru, lalu itu sergi lalu berasing itu bu, atau proses itu, kita hidup di nama, itu Manipur lenga ki Works Minister Govind Das Konthozam na Nambol Kendra gi manungda lairiba Nambol dagina hyang thangfau bagi lambi gi Merakhong Turel gi mathakta nauna sagadaba RCC thong lainambi dharma gi lining laison tawduna ngasi urip uyung tamkhre Tauram mari lainana Minister Govind Das na phongdokhibada Chief Minister N Biren gi luching makhada inclusive growth lainaba paikhatakliba thorang singi sarukama oina dalal mathol taret sanaba ayaba pikre adubu maihol langpok thokpada fire brigade changba yanaba lambi laitri masi semgatpa mathau tai Ring Road su athubada semgatlagani ADB World Bank na chingbadagi apikpa sendoida matam sangna changhalaga singba yaba soft loan lawraga inner outer ring road semgatnaba hotnagani Manipur gi lambi gi length way khara gari ki volume ga chanadre Maruti company na thamada gari chahum yoli Mahendra Tata adai company mayam lairibasi ponsilagadi kayam yolamgani aduga chawkhatpa haibasi afaba lambi laibaga mari yamna lainai economic growth lakpa haibasi road infrastructure gi makhapoli aduga chawkhatpa masana maromdom lepchaba asi education chawkhatpa ga sumari lainai maramaduna road infrastructure semgatnaba education chawkhataba honagani hairi
सी फरीबा मखै प्रजा हराउगनी इकोनॉमी ग्रोथ लाकनी इकोनॉमी एक्टिविटीज तब यादोइने बखोय इकोनॉमी स्टेट अमगी नत्रगा कंट्री अमगी अदुना अइना ग्रोथ लाहनसै तारगदी रोड सिना ड्राइविंग फोर्स ओइरबा कान खतदा कोइ इकोनॉमी ग्रोथ सि लाकदोंगैना अइना लौजबा सेक्रेटरी दिसो अखोइ उलौदगी ओइरे रेवेन्यू की सेक्रेटरी खेदबरदा इ खुदक टेलीफोन तौजबने अइना तौरकांदा अइना हुजि हाइजबसे लौ खावगदौरे अदो अखोइगिदि हुजि थौरंग मरी लेना मिस्टर बसंत कुमार ना फोंदोखिबदा मतमगी मतुंग इन्ना मिसिंग यामखलकपा अमदि मथौ तारकपना गाड़ी मसिंग यामखलक्तुना लंबी द एक्सीडेंट कया लेप्तन थोकपा मिसिमिना कया थोकली मरमसिना लंबी पाकथोकपा अमदि लंबी गी मयाइदा लमसु मांगदनबा अफबा रोड डिवाइडर अमा हापलगदि एक्सीडेंट की चांग हंथगनी नोंगी इसिंगी खुदक्ता चेंथोखिनबा प्लान तौरगदि लंबी सुकुइना चटकनी अदुना मसी थबक्ता ओंथोकनबा वर्क्स मिनिस्टरना थबक्ता ओंथोकपिरकनी थाजै हाइखि IGR South की थौसिल मखादा संसक बटालियन असम राइफल्स इलीगल ओइबा मोंग द पुरकपा सेल ओइन लुपा लाख तरुक लिसिंग हुंपुनिपान ग कोनना मियोय अमा फागत पंगमख्रे IGR South ना थोकपा चिरोल अमन थौदोक असि उखरुल डिस्ट्रिक्ट के मोंको चेपू विलेज द थोकी बनी हारी TVS स्कूटी द तोंगदुना लाकपा फारा मिसक अदु इम्फाल दगी उखरुल रोम द लाकपा द लंबी द असम राइफल्स ट्रूप्स सिंगना हानगुम चेक चथबदा हारिबा सेल्फ मदु फागत खिबनी लोइना वाहंग पाहंग तौबदा सेल अदुगी अचुम मरी मखोंग ताकपा ngमखिदे लुपा लाख तरुक लिसिंग हुंफुनिपान ग कोनना फारा मियोय अदु मखा ताबा थबक लौखटनबा लिटाल पुलिस स्टेशन सिनखरि हारी ngasi lukar mamang laikai da Kaithilakpam Private Limited na lamdam asida ahanbo oina Artificial Insemination Laboratory of Pigs ki laboratory ama maikum hangdokre lamsang kendra gi MLA Sorok Haibam Rajen Langthabal kendra gi MLA Karam Sham Senior Principal Scientist amasung Professor CSIR ACSIR Dr. Huidrom Birkumar su Sarugyaki Tharamasiga mari ledina Chief Guest oina Sarugyaki ba Sorok Haibam Rajen haikibada nauna hangdokliba laboratory asina lamdam asida og loiba miyoi singda kanaba piragani tongan be hiram kayada lengak na sumasana साबु थबक पिजनबा होटनरिबा एंटरप्रेन्योर्स सिंगबु पुगनिंग थगोतुना लाकली ममांगै ओक मचा लौबदा यामना अवाबा मायोकनरमी अदुबु हौजिक्ति आर्टिफिशियल ओइना ओक मचा लौबा यारबनिना अवाबा कोकलगनी लेंगा की थबक ngaidana isana lanai oina थबक कया पाइखटपा याय हाइबा सि ngasi hangdokliba laboratory asina takli hairi मसीगी मचा लौननब हिदा काप कांदा 1500 रुपीस लुपा लिसिंग अमा चामा हतंग लौरगा मकोइगी चथोक चसिंगी चलिबम एनोसिंग दुगी तोंगाना गाड़ी चचबगी थावानोब एक्स्ट्रा खरा मदुदी मपुना चलिबदुगा यानबई मतुंगिना तौरगा सिंगै तौरने हाय याम होंगबा ममंदा आइना सुम खनबदा सिगी आर्टिफिशियल की ओइबा लेबोरेटरी लेरगा मसीगी अखोई मचा लौबगी थबक सिसो अखोई पीपी किसना अहानबा ओइरंगदरा हाइदरा मणिपुरदा नाकलमरोमदा प्रेसिडेंट ओइना सरुकिया की बलंग थबाल केंद्र के MLA कराम श्यामना हाइकेबदा अफब थबक तौबदा अखोइना पुकनिंग थगत कदबनी एंटरप्रेन्योर सिंगबु अखोइना पुकनिंग थगत फम थोई हौजिकी नहा सिंगना तमजनिंगाय ओइबा थबक तौरकलबदी मखोइबु पुकनिंग थगत फम थोई पुंसी असि कनादसु नोंजरोइदबनी इसान इसाबु थबक पिजनबा होनगदबनी मसाना मसाबु थाजदबा मियोय अदु पुंसीदा माइ पाक पंगमलोय ऑफिसर खरागी थवंग असिना लेबाक चौखट पंगमलोय थौना याउद्रबदी माइ पाक पंगमलोय हाइखी People encourage to bakanda Manipur ki naharol kaya da madugi wakallo nama message ma piri budi lao ne pipi to no na bakan ban naharol lao ne kai jui piro ju kai jui mateng pangoi ta se na thabo ina tauge khanba gidamta ti sarkar ngai budi su sarkar lai ke akoi ne ngasi challi ba pakong ge sarkar da su challi ni ai di matam chu pada hai phil la salo table la thabak to gono table la lotion no thiu emile ina di thibanga maga kai jui moi na di thibanga amde मथंग थादा पांगथोकदौरिबा संगाई फेस्टिवल लिसिंग कुनिथोइगी येंगलगा सिंघात केंद्र के MLA चिंदुंग थांगना डिस्ट्रिक्ट ऑर्गेनाइजिंग कमिटी संगाई फेस्टिवल चुराचानपुर की मिहोद सिंगलोइन नंगसे म्यांमार ngमखैद लैबा बेह्यांग विलेज ता कुमहै असिगिदमक पाइखटलिबा थबक थौरम सिंह कुपनि येंगसिनख्रे येंगसिन खोंगचर अदुगी सरुकमा ओइना मफम अदुदा पाइखटलिबा स्टेज अमदे स्टॉल साबगी थबक यावना तोगान तोगान बेहिरम की मतांगदा येंगसिनखि पनबा याबदी बेह्यांग विलेज ता नवंबर की कुनिथोइदा कर्टन रेजर थौरम पांगथोकलगा मतुंग तारक पतांग कुनमरी तगन कुनतरुक फावबा खुगादा थौरम कया पांगथोकनबा लेंगाकन लेपखिबनी ngasi खोंगचर अदुदा PWD PHED MSPDCL पुलिस अमदि टूरिज्म डिपार्टमेंट की मिहुद सिंह अमदि STO सिंघात यावना यूनाइटेड जौ ऑर्गेनाइजेशन बेहांग ब्लॉक यूथ विलेजेस विलेज चीफ अमदि खुलगी अहन लमन कया सु सरुग्याकी
Manipur da hauki bapung kun mari asda miyo ani nauna COVID-19 positive oiba thengna khre positive oiba ki chang chada 3.3 da leiri haina state ki COVID-19 command control room dagi phangba report amana hari miyo ani positive oi ki ba asi tharga state ki apun ba coronavirus ki case lakh ama lising kuntrama panga chanipan homfudare sukre hauki bapung kun mari asida punna sample kuntran thoi test tawda ani positive oi ki bani hari bapung pham asida laina laichet asina mi si ki bagi paw laite Marak asida hauki bapung kun mari da India da nauna miyoi lising amga chamapan marfudra mari COVID positive oi leiki da mami gi masing na mari ni fagala pagi chang cha da marfudra ni 5.3 taruk oi apun ma confirm case na koti mari lag ni futaruk lising ni funi thoi chatret ni funi thoi yaukre active case na lising kulhum doi chamari kuntra ni thoi ni leina asna maram orga leiki da mami gi masing na lag manga lising kun ni pan chamapan humpuma thoi ni leina asta gi naw phadon discharge taukiba mi gi masing na koti mari lag ni fu lising marfudra chahum ni fuma thoi ni leina asagi ngakthok na vaccine kapthok ki ba apun mami ki masingna koti chani taramapan lak yang khai manga henkhre malengi oina covid laiche na khwadagi hena sokala balai vaccine gi manung da USA na ahan ba India na ni suba amade France na ahom suba da leire awang nongpok state singi oina Assam na ahan ba Mizoram na ni suba amade Manipur na ahom suba da leire Manipur lengak na yu yuan ba madi yu sungbagi aya ba piki ba warep hando uhai ba banner makhada nubi samaj kada madi thobal iman apun sinduna Manipur gi mafam kaya da changshilak pa khongjang gi sarugam oina ngase tribal gi khun mantak village ki community hall da miyam na wakan mi pham kre mantak khul gi miyam na sarug yaduna pangthoki ba ngasi gi wakan mi pham adu da war on drugs chatharaga yu legalize tawba chumbra legalize tawba yu thaklabadi crime thokla roi dabra miyam gi punsi da ki revenue na lubra hygienic oiba yu haibasi karino haibana chingba play card sing miyam na paiki wakan mi famatu da coalition against drugs and alcohol kadagi president Hizam Priyokumar nupi samaj ki general secretary P Sobita amade mantak khulgi chief ke cherau jaw komna yu legalize tawbuna miyam da pirak kada bachai theng kaya gi matang da sukai ne wafam kaya phongdok laduna lenga ki yu legalize tawbagi khongfam handok hannaba honaba da aikoi khuding magda saruk yaminasi haiba wafam kaya phongdoki bising na masasing asi asuk ki matik nung siza base ekoi ithanung da angang sing si kon jabanina asigumba darakta lai churaba mi sing asi yang khalak pa matamda inisa asina isa ba amo oina mapam khading da phangak pa matamda hinsa ba amo gumna mama oi bi thamoi nung da mathanung da masasing bu set laga pubiba adugi saina ko la sisu phanggadra haina ekoi gi thamoi nung da phaujai aduna mantak ta leire ba ekoi nupi oi bi ekoi mama Manipuri Literary and Cultural Forum Tripura na sinuna Tripura gi maitei na namna taba maitei kul Gauranagar dat maitei mayek khanghan bagi thoram ama bang thokre Research Forum Manipur gi mateng lauraga bang thokpa thoram adu da forum gi president NB Singh Marup Pauche gi RK Tarunjit forum gi secretary Khosna Mangol amadi cultural activist and Madan Gupta na ikai khomnaba Mithung Singh oina sarugya ke ngasi bang thokki ba thoram adu da mayek mapi lairik sing suyen thoki Organization for Better Society OBS ki chahi gi oiba mifam bang thokna nauna thaupu ga taba miyoi sing khan khre ngase Imphal East ki Palace Compound da leiba RK Pritam gi yumda mifam ase pang thoki bani mifam adu da lakatori ba chahi sing da pakhat ka da chakot thorang gi thabak thoram sing su ya thokhe OBS ki nauna thaupu ga da sing adu gi manung da Dr Yankom Endeavor Singbu President oinam Bisana General Secretary amade B Ibom Cha Sharma na Treasurer oina khan ki hari Changam dabigi khongang ase da laita laraba nongmagi suraga sajaba miyoina hena leiba macha masu sing mahai tamhaning labasu ngamdabadagi awaba kaya mayok nariba si kharamakhai di kok hannaba mahai masingi lamda phagat hannaba miyam ga kutsamnaraga kanna hotnagani loinana changam dabigi lairiba primary school ase hingat hannaba achangba pumnamak puthokani haina changam dabi gram panchayat ta pradhan mireb oina ba thorang liba MD Kamaruddin na phangdokre wafam ase Kumja lising ani kulhumdoi da bang thokadoriba panchayat mikhalda changam dabi GP da pradhan mirep oigadoriba social activist MD Kamaruddin gi election management committee na sindunang ase GP adu ki ward number 2 gi manung da leiba changam dabi makha gi thopal mayum leirak Jamia Masjid Road amasung Central Masjid Road ta tongan na pangthokiba miyam gi oiba mifam singda phongdokhibani Kamaruddin na makha ta na haiki madudi lamna masiki tungi lambida achumba abhaba chakhat palamdam ama ohannaba mahai masingi lamda lairaba imung singi senmitlon phagat hanba amadi haur libana ha singi oiba thabak lambi thong semgatpa he na mai onsidno honagani haiki
Hojik pau gi mak thatna aten break amtang lobinase. Electric laktabana maram oiduna asabe ising phanglar haibi nungsa thiningai leitraba. Thompson Solar Water Heater. Contact number 9612391300 and 9862669522. Aikhoigi address Hairangwaidong Nitam Chakarong, Impal West. Break matung da mayam utaram ukchari makhata pauda. Nagaland State na ahanba oina Miss North East Beauty Pageant ki yumbu oidana tharam asi pangthokadori mathang thagi tang ahumda Kohima da pangthokadori tharam asida awang nangpok State nipandagi contestant tara mangana saruk yaragani haina Beauty and Aesthetic Society of Nagaland BASN President Melekhoto Pochona phongdorakli North East Beauty Pageant Organization Nepo na sindana pangthokadori tharam asida Tripura natana atai awang nangpok ki state singdagi contestant ani na saruk yagadori Nagaland State lengak sponsor tawdana BASN na sinduna pangthokadori beauty pageant khanbagi thoramasi awang nangpok state singda mathang manaw naina jahi khodingi sinduna pangthokani mathang jahi gi oina hairibi thoramasi Sikkim da pangthokani hari hojik sanabagi pau lobirase Manipur Tennis Association ki media makhada Imphal District Tennis Association sinuna Kaisam Ram Kumar Singh na sponsor oidana ngarang dagi hauduna IDTA Lamphel Pat ki tennis court ta chatharakliba chahi tara makhagi nupa macha mari nubi macha gi oiba IDTA President Cup ta nupa macha gi final match ta jingkhaina UMAI bu game mari ama amadi mari sino da mai tibe piduna title laukhre nubi macha gi kanglup gi final da Guchina Gracie bu game mari ama amadi manga ahum da mai tibe piduna title asi laukhibani tournament asi loishin bagi thoram da IPR amadi Fisheries Department gi Director Haisnam Balkrishna Chief Guest IDTA Lamphel Pat ki President Kaisam Ram Kumar na thoramgi President Sagol Sim Pratap Haisnam Bhuteshwar amadi Hawam Jayantana Guest of Honor in Sarugyaki. Manipur Table Tennis Umpire Association is in the International Umpire Exam the rank 1 amadi 2 gi fam Kalakhiba M Romain amadi Dave Akoi Jambo achama khudol pot piduna kai khomna bot khre DM University ki campus tat laidiba Manipur Table Tennis Association ki complex ta pangthokiba thorama mada International Umpire ani bu ikai khomna kibani September 13 da Madhya Pradesh ta pangthokiba International Table Tennis Exam da India ki oina candidate marfuna saruk yakhibada taramanga mai paglakpada state asidagi umpire ani na rank 1 amadi 2 laroktuna ahanbo oina state amadagi top rank lawba ahanbo ori Manipur Horse Riding and Polo Association is in the Mapal Kangjebung da team Kunmapana Saruk Yaragat knockout basis Tangarang Dagi Hauraga Chatharakli ba Kuntrataruk Suba and Hazari Amadi Dr. and Tombi State Polo Gingasi Sanakiba match Amada Tenta Polo Club na Ibudo Marging Kubam Kanbalup Hangang Bu Panjal Nipan Amada Mai Tiba Pikre match asida mai pakraba Tenta Polo Club ki Panjal Singdi P Bikas na match asiga Hanba Chakarda Panjalama Ahum Suba Chakarda Panjalani Chanki I Rahul na match ki ani suba madi ahum suba chakar da Panjal amamam janki L Ravi Kanta na match ki minute ani suba chakar madi mari suba chakar da Panjal amamam janki S Thamoina match ki mari suba chakar da Panjal amachanki Atopa match amadana Arvind Polo Club Iroshemana Kurai Polo Club pu Panjal tarit amada mai tibapi ki match asi mai pakraba Arvind Polo Club Iroshemba ki goal singdi M Tomthina ahum suba chakar da Panjal ahum chanki bagaloina mari suba chakar da Panjal ama chanki ke yaimana mari suba chakar da Panjal ani chanki M Devanandana su mari suba chakar da Panjal ama chanki All Manipur Football Association na Kumukcham Joy Kishan ge sponsor makhada sinduna haukiba August kundagi team tarama na saruk yaraga chatharakliba Kumukcham Inaucha Singh Memorial taramanga Suba Manipur State League ki ngase DSA Bisnupur gi mini stadium ground da sanakiba match amada AIM Khabamna Nisa Thangmi Bunbu goal amasino da mai tiba pikre match asibu mai pakraba AIM Khabam gi amata ngarba goal na KH Jakina match ki minute kunmathoi chatpada chanki legacy ngasi sanakiba atoba match amadana Neroka FC sangakpham amadi SSU Singdimai goal amamam chanaduna draw oike match asida Neroka FC sangakpham gi amata ngarba goal na S Johnny Com na match ki minute tara chatpada chanki SSU Singdimai gi amata ngarba goal na KH Robinson na match ki minute humpunito chatpada chanki Chatharakli Bali Kasigi Hayeng Numit Yung Ba Matung
Pung Taranitoy Minute Tarada, YPHU Lalambung Amadi, Nesu Kurai na Sanaragani. Nungtil Pung Anitabda, Class IFC Kaino Amadi, Muvandlai Athletics Sutter Hills na Sanaragani. Imphal West Football Association is Sinuna Team Taret Sarugiaraga Thasi Taranitoy the Gihauduna, YWC Malomgi Ground Chatharakliba, Taramatoi Suba, K. Karnajit Singh Memorial, Second Division Football League K. Ngasi Sanakiba match Amada, Juvenile Club Terana, Isa, Mayang Imphal goal Ahum Amada, Mai Tiba Pikre. Match Asi Mai Pakraba Juvenile Club ki goal Singna Rojain, Bike Namadi, Bedyanandana match ki minute Taruk Taranitoy Amadi Tara Kuntra Taruk Chatpada Chanki, Isa Malomgi Amatangaraba goal na Nixon match ki minute Humputare Chatpada Chanki. League Asi Ngasi Sanakiba Atopa match Amadana, KAN Kadangbanna Soyo Yurimbambo goal ani amada maiti papiki match asi mai pakraba kan Kadangbangi goal ani edudi Solomon amadi maitei ngan bana match ki minute taramari amadi humra chatpada janki league asigi hayeng ki match lairoi. Manipur Kang Association is Sinuna Thasigi Anidagi Kang Kutara Nipana Group Tarukta Sarugyarga Ibudho Pangalba Kang Sang Kuntrak Pamda Chatharakliba Humpumanga Suba Sir Churachan Singh K CSI CBE Memorial League Kam Knockout Kang Tournament Ke Ngasi Sanakiba Match Ta KKCO Kang Kutna Puthiba Kangkut Panjal Tara Taruk Taramari Damai Tiba PK Hayeng Tournament Asiki Match Oina Singjamai Kangkut Amadi Yai School A Kangkutna Sanaragani. Imphal East District Fencing Association is Sinuna District Asigi Manungda Laiba State Kidamak Mingchet Purakraba Fencer Singda Jamlaba Kudol Piduna Ikai Kumnakre Ngasi Kuman Lampak Sports Complex Ki Manungda Laiba Fencing Holda IEDFA na Sinba Jamlaba Thoram Amada Kumja Sida Egypt na Yumbu Orega Pangtokiba World Championship Dubai da Pangtokiba Junior Amadi Cadet Women Saber Cup Taskenta Pangtokiba Asian Championship London na Pangtokiba Commonwealth Championship Manipur Olympic Association at Sinna Pangtokiba ani Suba Manipur Olympic Games amadi handak ta Gujarat na Yumbu Orega Pangtokiba kontra Taruk Suba National Games ta Saruk Yakiba amadi medal Larakiba Imphal East District ki Fencer Singbu Pugning Tawat ki Fencer Singbu ikai kumnaba utpagi thoramda Yaski Deputy Director Y Bonnie First Class Special Contractor L Bijoy Manipur Fencing Association ki President M Loken Manipur Fencing Association ki Secretary M Kumar Manipur Fencing Association ki Vice President S Pritam Kumar Imphal East District Fencing Association ki President in charge A Tombi Sharma amadi Imphal East District Fencing Association ki Vice President L B Raharina Mathang Sita Chief Guest President amadi Guest of Honor in Sarugyaki. District Sports Association Kakching na Sinduna Lamjao Playground da team tarit na Sarugyaraga Chatharakiba Taramapan Suba KSH Kesom Kumakar Memorial First Division Football League ki winner LMLCC Langmaidong na Oiduna Super Division Chankre League asigi ngasi sanakiba aroiba match da LMLCC Langmaidong na STO Palil Bugol Taruk amada maithiba pikhi match asi mai pakraba LMLCC Langmaidong gi goal singna E Birendra Kumar na match ki minute 35 Humpuma thoi humtramanga amadi marfuma panchatpada team gi goal mari chanki KH Devaraj S Kaiku amadi Y Abhinasna match ki minute nifunipan humpu taruk amadi marfuma panchatpada team gi goal amamam chanki league asi Loishinba ki thoramda Y Khongjila Parishad ki ex member Y Samurenba na thoram gi chief guest DSA Kakching ki President KH Ibobina Thoram ki President Lamjao Mayai Laika ki Social Worker Y Roman KK Trust Kakching ki President and Dhane KK Trust ki Secretary M Rani Das Samadi MDS ki Retired Director Dr. N Rajendrana Guest of Honor oina Sarugyaki Ngasi nomagi ay ngasagi pao pisari ICR Lampel Thorok report ki matung ina ngasi khwaidagi saki bagi chang asi Celsius degree kunma 10.3 oiki khwaidagi ing bagi changna Celsius degree 10.3 ama ising manil yaw bagi changna ayuk da chada marfuni pan amadi nung thelena chada nifuma pan oiki aroiba da maroiba pa Manipur gi tunggi laibag asi tamang amdaba phibam amada leire ngasidagi chahi 15 kungi matungda aikoi phurup asi karamba mai kai chetkani haiba tamang amde haina Chief Minister N Birena phongdokre
Bangladesh macha ama yauna illegal immigrants singda Aadhaar card saraga pirambada chenaba nupa ama ngasi Lilong police station ki team amana phagatkre. Kumjali singni kunmathoida pangthokiba graduate teacher laubagi result haidokana Manipur lainga ki education S department na nauna oja launa ba poram yat patokpiu haina all Manipur graduate teachers appearing candidate 2020-21 की बाइक की फोटो रख ली मारुति कंपनी ना थाम द गाड़ी चहुम योली महेंद्र टाटा अतै कंपनी मयाम लेदी बसी को बुनसिल लगदे मसिंग याम न योलम गनी चखत पहाय बसी अफब लंबी लेबगा मरी याम न लेनै हाइना वर्क्स मिनिस्टर गोविंद दास कोंथोजम न फोंदोखरे Sangsak Battalion Assam Rifles na illegal oiba mawong da purak pasil oina lupa lakh taruk listing humpunipan ga konana miyoy ama Ukhrul district ki Mongkot Chepu village tagi fagat kare. Manipur da ok macha lawba da awaba pibam thingna badu hojikti artificial oina ok macha lawba yarabanina awaba kok lagani haina lamsang kendra gi MLA Sorok Khaibam Raje na hairi. Amadi mathang thada pangthokadoriba sangai festival singani kunithoi gi damak Churachandpur district ta sangwat sagarpagi thabak lepna paikhatlei singhat kendra gi MLA na Myanmar ngamkhai da leiba Behang village ta chatna yengsinkhre. Ngasi gi oinadi IS2 sa pizza papa mata stiloisin jare.